Houkhiba May dagi chatharakhiba leibak irang ngasi Arambai Tenggol da Churachandpur da changshinduna yumpham tharubadagi hourakkhibani amadi Kuki nupi ani maphee thongdana khongoinakhiba do Arambai Tenggol gi thoumee shingnani haina yumpham yaodaba Maral Siruba Thounaojam Brinda khudam changdam puthokpa ngamdabadagi Arambai Tenggol amadi leibak Meeyam gi mafamda Lalle Haina Sengdokhre hauzik thokriba leibak irang ngasi mari lenana Thounaojam Brinda na Arambai Tenggol gi mathakta Maral kayama sivagi viral video amada yumpham moiraga ngasi yupung taramathoi makhairum tarakpa atuaida Arambai Tenggol gi luching puren khorungan bakhuman yauna Arambai Tenggol kaya ya school da leiba th Brinda gi mayumda thomjinnarakhi social media da viral oikiva video aduda Arambai Tenggol da siriba Maral sing adugi chap chaba khudam changdam puthoknanaba Arambai Tenggol gi maikaidagi khanghanki Maduda Thounaojam Brinda na Arambai Tenggol siriba Maral sing adu yumpham yaodaba wafamni Arambai Tenggol na me tang ahumda Churachandpur da changshinduna yumpham thakiba leite loinana Kuki nupi ani maphee thongdana khongoinakhiba du Arambai Tenggol gi thoumee singa hiram hamatada mari leinade haina Thounaojam Brinda na phongdokpaga loinana Arambai Tenggol amati Meeyam da Lalle Haina haizakhi Tang anida Arambai Tenggol na Churachandpur da Tang anida Arambai Tenggol na Churachandpur da sangjallaga mai thanabagi sem sabani haiba wafam se masi aran ba wafam ne Kuki nupi imsa ani maphee thongdana pura chatpada Arambai Tenggol na pubani haiba se masi aran ba wafam ne Masih aina Manipur gi Meeyam da Sengdokhre